ꯀꯁꯥꯔꯗ ꯂꯩꯕ ꯕꯣꯟ ꯇꯔꯥꯄꯨꯔ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯡꯒꯪꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯩꯇꯩ ꯈꯨꯡꯒꯪ ꯀꯤꯂꯣꯃꯤꯇꯔ 8.5ꯒꯤ ꯄꯔꯤꯡꯗ ꯈꯥ ꯋꯥꯡ ꯆꯠꯄ ꯂꯝꯕꯤꯒꯤ ꯄꯔꯤꯡ ꯅꯥꯛ ꯌꯦꯠꯇ ꯌꯨꯝꯂꯣꯟ ꯑꯅꯤ ꯑꯍꯨꯝꯅ ꯇꯥꯕ ꯑꯗꯨꯒꯨꯝꯕ ꯕꯣꯟ ꯇꯔꯥꯄꯨꯔ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯏꯪ ꯀꯨꯝꯖꯥ 2015ꯗꯒꯤ ꯂꯤꯡꯈꯠꯂꯛꯄ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟ ꯂꯥꯏꯕ꯭ꯔꯦꯔꯤ ꯉꯁꯤꯗꯤ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯊꯥꯈꯤꯕ ꯎꯒꯤ ꯆꯥꯔꯥ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯃꯔꯦꯡ ꯃꯎ ꯆꯥꯎꯈꯠꯂꯛꯇꯅ ꯃꯁꯥ ꯃꯔꯦꯡ ꯂꯤꯡꯈꯠꯂꯛꯇꯅ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯌꯥꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯍꯥꯏꯕꯗු ꯑꯣꯏꯔꯛꯑꯦ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯍꯥꯟꯕꯗ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯕꯣꯟ ꯇꯔꯥꯄꯨꯔ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯄꯣꯛꯆꯕ ꯆꯥꯎꯔꯛꯄ ꯍꯥꯎꯔꯨꯡꯕꯝ ꯔꯥꯖꯃꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯅ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯃ ꯑꯣꯏꯅ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯊꯧꯅꯥ ꯂꯩꯔꯕ ꯅꯍꯥ ꯑꯁꯤꯅ ꯃꯁꯥꯅ ꯄꯥꯝꯖꯕꯗꯒꯤ 2015 ꯑꯗꯨꯋꯥꯏꯗꯒꯤ ꯃꯥꯅ ꯆꯦꯟꯖ ꯆꯣꯡꯖꯗꯅ ꯍꯧꯒꯠꯂꯛꯈꯤꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯨꯡ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯅꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗ ꯃꯍꯥꯛꯅ ꯑꯇꯣꯝꯕꯅꯤ ꯃꯌꯥꯝꯕ ꯈ꯭ꯋꯥꯏꯒꯤ ꯑꯍꯜ ꯅꯤꯂꯃꯅꯤ ꯍꯧꯖꯤꯛꯇꯤ ꯕꯨꯕꯣꯟ ꯁꯥꯙꯨ ꯕꯕꯥ ꯍꯥꯏꯔꯒ ꯈꯪꯅꯔꯕ ꯃꯌꯥꯝꯕ ꯑꯍꯟ ꯑꯃꯗꯤ ꯃꯌꯥꯝꯕ ꯌꯥꯏꯃ ꯏꯟꯗ꯭ꯔꯃꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯦꯡ ꯁꯄꯣꯔꯠꯅ ꯃꯈꯣꯏ ꯃꯄꯥ ꯃꯃꯥꯅ ꯊꯝꯕꯤꯕ ꯌꯨꯝꯗꯨꯗ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯏꯗ ꯑꯃꯗꯤ ꯌꯨꯝꯒꯤ ꯁꯔꯨꯛꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯍꯧꯗꯣꯛꯂꯛꯄꯗꯨ ꯃꯁꯤ ꯏꯪ ꯀꯨꯝꯖꯥ 2000 ꯑꯗꯨꯋꯥꯏꯗꯒꯤꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯣꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗꯨꯝ ꯃꯆꯥ ꯑꯃꯅꯤ ꯕꯣꯟ ꯇꯔꯥꯄꯨꯔ ꯈꯨꯡꯒꯪꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯁꯨꯞꯅꯒꯤ ꯕꯣꯟ ꯇꯔꯥꯄꯨꯔ ꯈꯨꯡꯒꯪꯒꯤ ꯃꯌꯥꯏꯗ ꯂꯝꯖꯥꯎ ꯑꯣꯏꯅ ꯆꯠꯂꯤꯕ ꯈꯥ ꯋꯥꯡ ꯆꯠꯂꯤꯕ ꯂꯝꯕꯤꯗꯒꯤ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗ ꯃꯤꯇꯔ 500 ꯈꯛ ꯍꯥꯏꯖꯤꯜꯂꯛꯑꯒ ꯂꯩꯕ ꯃꯐꯝꯅꯤ ꯑꯩꯈꯣꯏꯒꯤ ꯃꯩꯁꯩꯁꯤꯗ ꯁꯤꯒꯤ ꯖꯒꯥ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯍꯥꯟꯕꯗ ꯁꯪ ꯎꯅ ꯋꯥꯅ ꯁꯥꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯐꯛꯂꯣꯡꯅ ꯈꯥꯔꯒ ꯖꯤꯡꯒꯅ ꯀꯨꯞꯄ ꯁꯪꯁꯥꯡ ꯑꯆꯧꯕ ꯑꯃꯈꯛ ꯁꯥꯔꯒ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈꯣꯝꯖꯤꯜꯂꯕ ꯄꯣꯠ ꯆꯩꯁꯤꯡ ꯊꯦꯟꯗꯅ ꯊꯅꯝꯃꯤ ꯑꯗꯣ ꯃꯗꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯅꯨꯡꯁꯤꯠꯅ ꯍꯨꯝꯇꯦꯛꯈꯤꯗꯅ ꯇꯦꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯏꯀꯩꯗꯒꯤ ꯈ꯭ꯋꯥꯏꯅ ꯇꯦꯡꯕꯥꯡꯕꯤꯔꯛꯈꯤꯕ ꯃꯇꯦꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯃꯁꯤꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯀꯁꯥꯔ ꯂꯝꯗꯝꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯣꯅꯔ ꯁ꯭ꯔꯤ ꯀꯧꯁꯤꯛ ꯔꯥꯏ ꯑꯣꯅꯔꯦꯕꯜ MLA 13 ꯂꯛꯈꯤꯄꯨꯔ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯁꯤ ꯑꯁꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝ ꯍꯣꯜ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤ ꯁꯥꯟꯅꯅꯕꯒꯤ ꯂꯨꯄꯥ 5 ꯇꯦꯡꯕꯥꯡ ꯄꯤꯔꯛꯈꯤꯕ ꯇꯦꯡꯕꯥꯡ ꯐꯪꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯁ꯭ꯔꯤ ꯀꯔꯥꯝ ꯁ꯭ꯌꯥꯝ ꯑꯣꯅꯔꯦꯕꯜ MLA 20 ꯂꯥꯡꯊꯕꯥꯜ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯁꯤ ꯃꯅꯤꯄꯨꯔꯅꯁꯨ ꯂꯨꯄꯥ 5 ꯑꯗꯣ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯁ꯭ꯔꯤ ꯀꯔꯥꯝ ꯁ꯭ꯌꯥꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ 2022ꯗꯁꯨ ꯃꯁꯤꯒꯤ ꯃꯐꯝꯁꯤꯗ ꯊꯧꯔꯝ ꯑꯃꯒꯤꯗꯃꯛꯇ ꯂꯥꯛꯄꯤꯗꯅ ꯁꯔꯨꯛ ꯌꯥꯕꯤꯔꯝꯗꯅ ꯁꯦꯜꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯕꯤꯔꯝꯕ ꯃꯤꯑꯣꯏꯅꯤ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯅꯤꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯉꯁꯤꯗꯤ ꯑꯆꯧꯕ ꯑꯩꯈꯣই ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯁꯪꯂꯦꯟꯁꯤ ꯑꯩꯈꯣꯏ ꯁꯥꯕ ꯂꯦꯞꯄ ꯉꯝꯖꯗꯅ ꯃꯈꯣꯏ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯌꯝ ꯑꯃ ꯑꯣꯏꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤꯗ ꯌꯥꯝꯅ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯀꯤꯗꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯒ ꯍꯟꯗꯛꯇ ꯅꯧꯅ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯀꯝꯄꯥꯎꯟ ꯑꯁꯤꯗꯩꯁꯤꯗ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤ ꯍꯦꯛ ꯂꯤꯡꯈꯠꯂꯛꯄꯗꯒꯤ ꯕꯣꯟ ꯇꯔꯥꯄꯨꯔ ꯑꯁꯤꯗꯩꯁꯤꯗ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟ ꯂꯥꯏꯕ꯭ꯔꯦꯔꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯁꯤꯟꯗꯅ ꯕꯣꯟ ꯇꯔꯥꯄꯨꯔꯗ ꯀꯨꯝꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤ ꯏꯔꯥꯕꯣꯠ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠꯀꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯅꯨꯃꯤꯠ
ꯑꯗꯒꯤ ꯑꯊꯧꯕꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯄꯦꯇ꯭ꯔꯤꯌꯠ ꯗꯦ 13 ꯑꯥꯒꯁꯅꯆꯤꯡꯕ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯗꯦꯅꯆꯤꯡꯕꯁꯤ ꯌꯥꯝ ꯆꯥꯎꯅ ꯀꯟꯐꯔꯦꯟꯁ ꯃꯄꯥꯟꯒꯤ ꯃꯤꯁꯤꯡ ꯀꯧꯗꯅ ꯑꯗꯨꯝ ꯁꯤꯟꯗꯅ ꯑꯗꯨꯝ ꯂꯥꯛꯆꯕꯅꯤ ꯍꯟꯗꯛꯇ ꯃꯁꯤ ꯍꯟꯗꯛꯀꯤ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ ꯐꯦꯕꯋꯥꯔꯤ ꯊꯥꯗ ꯈꯤꯟꯈꯤꯕ ꯑꯩꯈꯣꯏꯒꯤ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠꯀꯤ ꯃꯨꯔꯇꯤꯅꯤ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 30 ꯏꯔꯥꯕꯣꯠ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠꯀ ꯃꯔꯤ ꯂꯩꯅꯕ ꯊꯧꯔꯝ ꯁꯣꯏꯗꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯣ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯊꯦꯟꯗꯅ ꯂꯩꯔꯤꯕ ꯁꯤ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯒꯦꯠꯁꯤ ꯆꯪꯉꯦ ꯍꯥꯏꯔꯒ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯃꯦꯟ ꯕꯤꯜꯗꯤꯡꯁꯤ ꯅꯠꯇꯕꯗ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤ ꯁꯪ ꯑꯁꯣꯝꯗ ꯈꯟꯗꯅ ꯂꯩꯔꯤꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯟꯒꯥꯔꯤ ꯂꯨ ꯃꯈꯜꯁꯤꯡ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯏꯝꯐꯥꯜꯗ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯕꯒꯗꯨ ꯐꯖꯅ ꯊꯧꯗꯅ ꯁꯤꯖꯤꯟꯅꯕꯒꯗꯤ ꯊꯦꯡꯅꯩ ꯑꯩꯈꯣꯏꯒꯤ ꯃꯣꯄꯦꯠ ꯑꯩꯈꯣꯏꯒꯤ ꯂꯨꯅꯥꯒ ꯍꯥꯏꯔꯒ ꯈꯪꯅꯕ ꯀꯥꯞꯄꯁꯨ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯗꯩꯁꯤꯗ ꯂꯨ ꯃꯈꯜꯁꯤꯡ ꯇꯨꯔꯦꯜꯗ ꯊꯨꯝꯕ ꯂꯨꯖꯥꯎ ꯃꯈꯜꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯤꯡ ꯑꯗꯒꯤ ꯂꯧꯕꯨꯛꯇ ꯀꯔꯤꯗ ꯄꯥꯠꯇ ꯊꯨꯝꯅꯕ ꯀꯩꯗꯧꯕꯁꯤꯡ ꯃꯌꯥꯝꯁꯨ ꯑꯁꯤꯁꯤꯗ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯊꯝꯃꯤꯕꯅꯤ ꯂꯧꯒꯤ ꯂꯧꯐꯛꯀꯥꯁꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯧꯐꯛꯀꯥꯁꯦ ꯂꯩꯕꯨ ꯂꯩꯅꯗ꯭ꯔꯦ ꯑꯗꯒꯤ ꯁꯟꯒꯥꯔꯤꯁꯤꯃ ꯎꯅꯔꯛꯇ꯭ꯔꯦ ꯑꯉꯥꯡꯁꯤꯡꯅꯒ ꯑꯌꯥꯝꯕꯅ ꯁꯟꯒꯥꯔꯤꯁꯤ ꯀꯔꯤꯅꯣ ꯀꯥꯏꯁꯦ ꯊꯣꯏꯅ ꯈꯪꯅꯔꯔꯣꯏꯗꯕ ꯀꯩꯅꯣꯅꯤ ꯃꯁꯤꯅ ꯂꯦꯡꯀꯣꯠ ꯑꯩꯈꯣꯏꯒꯤ ꯂꯦꯡꯀꯣꯠ ꯃꯁꯤ ꯁꯟꯅꯁꯨ ꯆꯤꯡꯕ ꯌꯥꯕ ꯁꯟꯒꯨꯝꯕꯅ ꯆꯤꯡꯕ ꯃꯥꯜꯂꯦ ꯑꯗꯨ ꯇꯧꯔꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯨꯅꯥ ꯅꯠꯇꯦ ꯂꯨꯅꯥꯃꯛꯂ ꯀꯩꯅꯣ ꯃꯣꯄꯦꯠ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯀꯂꯦꯛꯁꯟꯒꯤ ꯄꯤꯁ ꯑꯃ ꯑꯣꯏꯅ ꯑꯁꯤꯗꯁꯨ ꯂꯩꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯃꯦꯟ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩ ꯆꯪꯖꯒꯦ ꯃꯁꯤꯅ ꯀꯥꯡꯈ꯭ꯔꯣꯡ ꯃꯈꯜꯁꯤꯡꯁꯨ ꯁꯤꯗꯩꯁꯤꯗ ꯊꯦꯟꯗꯅ ꯂꯩꯔꯤ ꯑꯗꯩ ꯂꯨ ꯃꯈꯜꯁꯤꯡ ꯂꯨꯖꯥꯎꯁꯤꯡ ꯇꯨꯔꯦꯜꯗ ꯀꯔꯤꯗ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯃꯤꯔꯣꯜꯁꯤꯡꯅꯗꯤ ꯈꯪꯅꯔꯔꯣꯏꯗꯕ ꯑꯩꯈꯣꯏꯒꯤ ꯂꯣꯡꯍꯨꯞꯀꯁꯨ ꯂꯩꯔꯤ ꯂꯣꯡꯍꯨꯞ ꯃꯁꯤꯁꯨ ꯑꯆꯧꯕ ꯁꯪꯂꯦꯟ ꯑꯃ ꯁꯥꯟꯅꯅꯕꯒꯤ ꯄ꯭ꯂꯥꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗ ꯍꯧꯖꯤꯛ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯂꯦꯞꯇꯔꯤ ꯉꯔꯥꯡ ꯐꯥꯎꯗꯤ ꯉꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 9 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯅꯤ ꯉꯔꯥꯡ ꯐꯥꯎꯗꯤ ꯃꯤꯁꯇ꯭ꯔꯤ 3-4 ꯂꯥꯛꯇꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯃꯈꯣꯏ ꯊꯕꯛ ꯁꯨꯔꯝꯕꯅꯤ ꯑꯗꯨꯒ ꯎꯄꯥꯜ ꯀꯩꯅꯣꯁꯤꯡꯁꯤ ꯊꯥꯔꯛꯄꯁꯤ ꯅꯧꯅ ꯊꯥꯔꯛꯄ ꯎꯄꯥꯜꯒꯤ ꯄꯔꯤꯡꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯃꯔꯦꯡ ꯐꯟꯕ ꯍꯧꯔꯛꯑꯦ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯟꯅꯒꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯅꯁꯨ ꯖꯪꯒꯣꯜ ꯑꯣꯏꯅ ꯂꯩꯔꯝꯕꯅꯤꯅ ꯎꯖꯥꯎ ꯋꯥꯖꯥꯎ ꯉꯥꯛꯇ ꯂꯩꯔꯝꯕ ꯃꯐꯝꯅꯤ ꯑꯗꯨꯅ ꯑꯍꯥꯟꯕ ꯀꯥꯁꯤꯗ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯃꯈꯜꯁꯤꯡ ꯃꯩꯇꯩꯅ ꯁꯤꯖꯤꯟꯅꯕ ꯄꯨꯡꯁꯤꯗ ꯂꯣꯏꯅꯃꯛ ꯁꯨꯔꯦ ꯄꯨꯡꯁꯤꯡꯁꯤ ꯍꯦꯛ ꯆꯪꯕꯒ ꯎꯕ ꯐꯪꯉꯦ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯃꯈꯜ ꯑꯩꯈꯣꯏꯒꯤ ꯂꯥꯟꯕꯨꯡ ꯄꯨꯡꯈꯣꯜꯗ ꯌꯩꯕ ꯑꯗꯩ ꯄꯥꯎꯖꯦꯜ ꯄꯨꯡ ꯀꯔꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗꯩꯁꯤꯗ ꯄꯨꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯥꯟꯌꯩ ꯄꯨꯡ ꯍꯥꯏꯔꯤꯕ ꯇꯥꯟꯌꯩ ꯄꯨꯡ ꯍꯥꯏꯕꯁꯤ ꯇꯥꯟꯌꯩ ꯄꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯁꯤꯗꯩꯁꯤꯗ ꯃꯩꯇꯩꯅ ꯄꯨꯡꯁꯤꯡꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯂꯦꯞꯄꯝꯃꯤ ꯍꯥꯏꯗꯨ ꯌꯥꯡꯗꯧꯕ ꯌꯥꯡꯗꯧꯕꯤ ꯑꯅꯤꯁꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯤꯀꯦꯜꯂꯤ ꯀꯔꯤꯒꯨꯝꯕ ꯁꯤꯁꯇꯦꯝ ꯑꯃ ꯇꯧꯔꯦꯔꯒ ꯃꯣꯏ ꯑꯅꯤꯁꯤ ꯈꯖꯤꯛ ꯅꯛꯁꯤꯟꯅꯔꯒ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯂꯩꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯦꯡꯀꯣꯠꯁꯤꯅ ꯂꯨꯞꯈꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯡꯖꯥ ꯈꯪꯅꯔꯦꯔꯒ ꯄꯨꯡꯖꯥꯁꯤꯡꯗꯨ ꯑꯩꯈꯣꯏꯒꯤ ꯇꯥꯟꯌꯩ ꯁꯪꯗꯒꯤ ꯁꯤꯒꯤ ꯇꯥꯟꯌꯩ ꯄꯨꯡꯁꯤꯗꯩꯁꯤꯗ ꯌꯩꯕꯒꯤ ꯆꯠꯅꯕꯤ ꯃꯁꯤꯒꯤ ꯕꯣꯛꯁꯔꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯣꯏꯅꯃꯛ ꯃ꯭ꯌꯨꯖꯤꯌꯝꯅ ꯔꯦꯗꯤ ꯇꯧꯅꯕ ꯐꯣꯡꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯤꯕꯁꯤꯡꯗ ꯄꯤꯅꯅꯕ ꯐꯪꯍꯟꯅꯅꯕ ꯑꯩꯈꯣꯏꯒꯤ ꯊꯧꯔꯥꯡ ꯂꯣꯏꯔꯕꯅꯤ ꯑꯗꯒꯤ ꯄꯨꯡꯁꯤꯡꯁꯤꯒꯤ ꯃꯊꯛꯇ
ꯄꯨꯡꯁꯤ ꯂꯣꯏꯅꯃꯛ ꯃꯈꯜ ꯁꯨꯅ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯗꯒꯤ ꯃꯁꯤ ꯀꯔꯤꯅꯣ ꯁꯤ ꯑꯍꯣꯕꯁꯤ ꯀꯩꯅꯣ ꯈꯣꯡ ꯑꯍꯣꯕꯁꯦ ꯁꯤ ꯀꯔꯤꯅꯣ ꯁꯤꯁꯨ ꯄꯨꯡ ꯑꯃꯅꯤ ꯀꯩꯅꯣꯅ ꯌꯩꯕ ꯆꯩꯅ ꯌꯩꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯊꯥꯡꯁꯥꯡꯁꯤꯡꯁꯤ ꯃꯔꯨ ꯑꯣꯏꯅ ꯕꯔꯥꯛ ꯇꯝꯄꯥꯛꯇ ꯂꯩꯔꯝꯕ ꯃꯩꯇꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯃꯈꯣꯏꯒꯤ ꯃꯌꯨꯝꯁꯤꯡꯗꯒꯤ ꯐꯪꯕ ꯑꯩꯈꯣꯏꯒꯤ ꯊꯥꯡꯁꯤꯡꯅ ꯑꯌꯥꯝꯕꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯂꯣꯝꯗꯒꯤꯁꯨ ꯐꯪꯕ ꯑꯗꯨꯃꯛ ꯌꯥꯎꯏ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟ ꯂꯥꯏꯕ꯭ꯔꯦꯔꯤꯅ ꯀꯂꯦꯛꯁꯟ ꯇꯧꯕꯗ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯁꯂꯥꯏꯁꯤꯡꯒꯤ ꯊꯥꯡꯁꯤꯡ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯦ ꯃꯉꯥꯡꯒꯤ ꯂꯨꯋꯥꯡꯒꯤ ꯈꯨꯃꯟꯒꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯊꯥꯡꯒꯤ ꯃꯑꯣꯡꯁꯤꯡꯗꯨ ꯑꯩꯈꯣꯏ ꯂꯩꯔꯦ ꯀꯂꯦꯛꯁꯟ ꯇꯧꯗꯨꯅ ꯑꯗꯒꯤ ꯃꯁꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ 22 ꯑꯩꯈꯣꯏꯅ ꯂꯥꯛꯑꯝꯕꯗꯣꯀꯣ ꯏꯔꯥꯠ ꯊꯥꯡ 23ꯒꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯂꯥꯛꯑꯝꯕꯗꯨꯕꯣ ꯅꯠꯇꯦꯗ ꯏꯔꯥꯡ ꯊꯣꯛꯑꯕ ꯃꯇꯨꯡꯗꯅꯤ ꯀꯩꯅꯣ ꯂꯥꯛꯏꯗꯣ ꯑꯩꯈꯣꯏ ꯏꯔꯥꯠ ꯊꯥꯡꯁꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯔꯝꯕ ꯊꯥꯡꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯂꯥꯛꯇꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤ ꯍꯧꯒꯠꯂꯛꯈꯤꯕ ꯃꯇꯝ ꯀꯩꯅꯣꯅꯤꯅꯦ ꯑꯩꯈꯣꯏꯅ ꯂꯥꯛꯑꯝꯕꯗꯨ ꯖꯅꯋꯥꯔꯤꯗꯅꯤ ꯀꯩꯅꯣ ꯖꯅꯋꯥꯔꯤꯗ ꯂꯥꯛꯑꯝꯕ ꯏꯔꯥꯡ ꯍꯧꯔꯕ ꯃꯇꯨꯡꯗꯅꯤ ꯂꯥꯛꯏꯗꯣ ꯃꯁꯤ ꯑꯩꯈꯣꯏ ꯏꯔꯥꯠ ꯊꯧꯅꯤꯖꯗꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯛꯅꯕ ꯃꯩꯇꯩꯅ ꯌꯦꯛꯅꯕ ꯉꯝꯅꯅꯕꯒꯤ ꯊꯧꯖꯥꯜ ꯄꯤꯅꯕꯤꯌꯨ ꯀꯨꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣই ꯏꯔꯥꯠ ꯊꯧꯅꯤꯖꯔꯝꯃꯤ ꯃꯁꯤ ꯂꯩꯔꯦ ꯄꯦꯟꯇꯤꯡꯁꯤ ꯄꯦꯟꯇꯤꯡ ꯁꯨꯝ ꯀꯂꯦꯛꯁꯟ ꯑꯃꯅꯤ ꯑꯗꯒꯤ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯇꯥꯒꯤ ꯃꯈꯜꯁꯤꯡꯁꯤꯗ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦ ꯂꯝꯕꯨ ꯀꯔꯤ ꯃꯑꯣꯡꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯁꯤꯗꯩꯁꯤꯗ ꯂꯤꯟꯒꯤ ꯁꯥꯒꯤ ꯀꯔꯤꯅꯣ ꯁꯤꯕꯣ ꯁꯥꯖꯟ ꯃꯆꯤꯅ ꯀꯩꯅꯣ ꯑꯣꯏꯕ ꯁꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯣꯡꯅꯆꯤꯡꯕ ꯇꯥꯒꯤ ꯃꯈꯜꯁꯤ ꯁꯨꯅ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯇꯥꯔꯁꯦ ꯁꯤꯒꯤꯁꯦ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯇꯥ ꯂꯩꯔꯦ ꯈꯣꯝꯖꯤꯟꯕ ꯀꯂꯦꯛꯁꯟ ꯇꯧꯗꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤ ꯀꯔꯤꯅꯣ ꯁꯤꯅ ꯑꯩꯈꯣꯏ ꯀ꯭ꯋꯥꯏꯁꯦꯟꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯣꯏꯅꯃꯛ ꯁꯣꯝꯗ ꯃꯔꯨ ꯑꯣꯏꯅ ꯕꯔꯥꯛ ꯇꯝꯄꯥꯛꯇ ꯃꯩꯇꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯁꯤꯒꯤ ꯄꯣꯠꯂꯝꯁꯤꯡꯁꯤ ꯎꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯩꯔꯝꯃꯤ ꯁꯤꯅ ꯄꯦꯅꯥꯒꯤ ꯀꯔꯤꯒꯤꯅꯤ ꯂꯣꯏꯅꯃꯛ ꯁꯤꯅ ꯑꯔꯤꯕ ꯐꯣꯁꯤꯜꯁꯤꯡ ꯑꯥꯔꯇꯤꯐꯦꯛꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯀꯦꯜ ꯑꯥꯔꯇꯤꯐꯦꯛꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯁꯤ ꯀꯅꯥꯅꯣ ꯁꯤꯗ ꯑꯠꯆꯥ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯗꯥꯛꯇꯔ ꯔꯥꯖꯃꯅꯤꯕꯨ ꯄꯣꯛꯄ ꯄꯥꯕꯨꯡ ꯃꯅꯤꯚꯗ꯭ꯔ ꯖꯤꯔꯤꯕꯥꯝꯗ ꯑꯣꯖꯥ ꯑꯣꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯑꯣꯖꯥ ꯑꯣꯏꯕꯤꯔꯝꯕꯅꯤ ꯖꯤꯔꯤꯕꯥꯝꯒꯤ ꯕꯦꯀ꯭ꯔꯥꯗ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯑꯣꯏꯕꯤꯈ꯭ꯔꯦ ꯁꯤꯃ ꯂꯩꯔꯦ ꯑꯗꯒꯤ ꯁꯣꯝꯗ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯡꯖꯩ ꯀꯥꯡꯍꯨ ꯃꯈꯜꯁꯤꯡ ꯑꯍꯜꯁꯤꯡꯒꯤ ꯂꯤꯆꯩꯅꯆꯤꯡꯕ ꯃꯈꯜꯁꯤꯡ ꯑꯗꯒꯤ ꯁꯥꯏꯔꯣꯡ ꯇꯦꯟ ꯑꯗꯩ ꯇꯦꯟꯗꯣꯡ ꯒꯤ ꯃꯈꯜꯁꯤꯡ ꯑꯔꯤꯕ ꯃꯇꯝꯗ ꯃꯩꯇꯩꯅ ꯁꯤꯖꯤꯟꯅꯔꯝꯕ ꯃꯈꯜꯁꯤꯡ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯔꯇꯥꯜꯒꯤ ꯃꯈꯜꯁꯤꯡ ꯀꯣꯔꯇꯥꯜ ꯑꯃꯗꯤ ꯓꯥꯟꯅꯆꯤꯡꯕ ꯃꯥꯡꯒꯪꯅꯆꯤꯡꯕ ꯃꯌꯥꯝ ꯃꯟꯗꯤꯂꯥ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁꯇꯗꯤ ꯆꯨꯝꯅ ꯁꯤꯝꯕꯥꯜ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯧꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩꯗꯗꯤ ꯃꯈꯜ ꯃꯈꯣꯜ ꯅꯨꯄꯤꯅ ꯄꯥꯏꯕ ꯅꯨꯄꯥꯅ ꯄꯥꯏꯕ ꯑꯗꯨꯅ ꯑꯁꯤꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕ ꯑꯁꯤꯕꯒꯤ ꯊꯧꯔꯝꯗ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒꯤ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕ ꯂꯨꯍꯣꯡꯕꯒꯤꯗ ꯑꯗꯒꯤ ꯂꯥꯏꯒꯤꯗ ꯀꯔꯤꯗ ꯍꯥꯏꯅ ꯈꯥꯏꯗꯣꯛꯄ ꯃꯌꯥꯝ ꯑꯃ ꯁꯤꯗ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯅ ꯑꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯅꯤ ꯑꯔꯤꯕ ꯃꯈꯜꯒꯤ ꯂꯥꯏꯔꯤꯛꯁꯤ ꯌꯥꯝꯈ꯭ꯔꯦ ꯃꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯗꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯔꯤꯁꯥꯔꯆꯔ
ꯁꯤꯡꯅ ꯑꯉꯛꯄ ꯃꯈꯜꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯑꯅꯧꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯅꯧꯕ ꯅꯣꯂꯦꯖ ꯀꯌꯥ ꯐꯪꯕ ꯉꯝꯕ ꯑꯔꯤꯕ ꯃꯆꯥꯛꯁꯤꯡꯅꯤ ꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯥꯕꯧ ꯏꯅꯅꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯅꯣ ꯁꯤ ꯐꯤ ꯁꯥꯕꯗ ꯁꯤꯖꯤꯟꯅꯩꯌꯦꯕ ꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯑꯔꯥꯝꯕꯥꯏꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏꯅꯤ ꯃꯁꯤ ꯁꯒꯣꯜ ꯇꯣꯡꯉꯒ ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡꯅ ꯂꯪꯕ ꯑꯗꯨꯝꯕ ꯑꯔꯥꯝꯕꯥꯏ ꯍꯥꯏꯔꯒ ꯈꯪꯅꯕ ꯄꯣꯠꯁꯛꯁꯤꯡꯗꯨꯅꯤ ꯑꯗꯩ ꯃꯈꯜ ꯃꯈꯜꯒꯤ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯃꯇꯝꯒꯤ ꯂꯨꯄꯥ ꯄꯩꯁꯥꯁꯨ ꯂꯩꯔꯦ ꯃꯄꯥꯟꯒꯤ ꯄꯩꯁꯥꯁꯨ ꯌꯥꯎꯔꯤ ꯃꯄꯥꯟꯒꯤ ꯌꯥꯎꯔꯤ ꯑꯔꯤꯕ ꯆꯥꯝꯃꯉꯥ ꯆꯠꯄꯤ ꯀꯔꯤ ꯄꯩꯁꯥꯒꯤ ꯃꯈꯜꯁꯤꯡ ꯀꯣꯏꯟꯁꯤꯡ ꯂꯩꯔꯦ ꯀꯣꯏꯟ ꯑꯌꯥꯝꯕ ꯌꯥꯝ ꯐꯖꯅ ꯃꯈꯜꯁꯤꯡ ꯂꯩꯔꯦ ꯑꯗꯩ ꯂꯥꯏꯔꯤꯛꯁꯤꯡ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯅ ꯑꯍꯥꯟꯕ ꯍꯦꯛ ꯆꯪꯉꯛꯄꯒ ꯂꯩꯔꯤꯕ ꯑꯍꯥꯟꯕ ꯀꯥꯅꯤ ꯁꯤꯒꯤ ꯑꯅꯤꯁꯨꯕ ꯀꯥꯁꯤꯗꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯅꯣꯔꯠ ꯏꯁꯀꯤ ꯖꯥꯇꯤꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯃꯈꯜꯒꯤ ꯑꯩꯈꯣꯏꯒꯤ ꯆꯐꯨ ꯈꯔꯨꯡꯅꯆꯤꯡꯕ ꯑꯩꯈꯣꯏ ꯃꯁꯤ ꯃꯩ ꯊꯥꯅꯕꯒꯤꯗ ꯁꯤꯖꯤꯟꯅꯔꯝꯕ ꯌꯥꯎꯔꯦ ꯃꯩ ꯊꯥꯟꯕꯒꯤ ꯑꯗꯒꯤ ꯃꯁꯤꯅ ꯌꯨ ꯁꯨꯡꯕꯗ ꯁꯤꯖꯤꯟꯅꯕ ꯅꯠꯇ꯭ꯔꯥ ꯌꯨ ꯁꯨꯡꯕꯗ ꯁꯤꯖꯤꯟꯅꯕ ꯃꯑꯣꯡꯒꯤ ꯆꯐꯨꯁꯤꯡ ꯁꯤꯗꯩꯁꯤꯗ ꯌꯨ ꯁꯨꯡꯕꯒꯤꯅꯤ ꯌꯨ ꯁꯨꯡꯕ ꯖꯥꯇꯤꯁꯤꯡ ꯀꯥꯡꯂꯨꯞꯁꯤꯡꯅ ꯌꯨ ꯁꯨꯡꯕꯗ ꯁꯤꯖꯤꯟꯅꯕ ꯆꯐꯨ ꯃꯈꯜꯁꯤꯡ ꯃꯁꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯀꯩꯅꯣꯁꯤꯡ ꯑꯁꯤꯅ ꯇꯨꯝꯕꯥ ꯑꯁꯦꯡꯕ ꯇꯨꯝꯕꯥꯔꯣ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛꯀꯤꯔꯣ ꯂꯩꯕꯥꯛꯅ ꯇꯨꯝꯕꯥꯗꯧꯅ ꯁꯥꯕ ꯄꯣꯠꯁꯛꯁꯤꯡ ꯌꯨ ꯍꯩꯅꯕ ꯌꯨ ꯂꯤꯔꯒ ꯊꯝꯅꯕ ꯃꯁꯤ ꯂꯣꯏꯅꯃꯛ ꯂꯩꯔꯦ ꯃꯁꯤ ꯃꯈꯜ ꯃꯈꯜꯒꯤ ꯆꯐꯨꯁꯤꯡ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯣꯔꯠ ꯏꯁꯇ ꯂꯩꯔꯤꯕ ꯆꯤꯡꯃꯤ ꯀꯥꯡꯂꯨꯞꯄꯨ ꯑꯣꯏꯔꯁꯨ ꯇꯝꯃꯤ ꯀꯥꯡꯂꯨꯞꯄꯨ ꯑꯣꯏꯔꯁꯨ ꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯃꯈꯜꯒꯤ ꯀꯩꯅꯣꯁꯤꯡ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒ ꯊꯣꯛꯅ ꯁꯥꯕ ꯆꯐꯨꯒꯁꯨ ꯌꯥꯎꯔꯤ ꯃꯁꯤꯁꯤꯗ ꯃꯁꯤ ꯆꯐꯨ ꯃꯈꯜꯒꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯁꯨꯅ ꯑꯁꯣꯝꯗ ꯊꯝꯃꯦ ꯑꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯍꯦꯛ ꯌꯦꯡꯕꯗ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯀꯔꯤ ꯁꯦꯝꯕꯨꯡ ꯁꯦꯝꯕꯨꯡꯒꯨꯝꯕꯁꯨ ꯃꯩꯇꯩꯒꯤ ꯀꯔꯤ ꯊꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯍꯦꯛꯇ ꯃꯁꯤꯒꯤ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤꯗ ꯂꯥꯛꯆꯕꯗ ꯍꯦꯛꯇ ꯅꯨꯡꯉꯥꯏꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯕꯔꯥꯛ ꯚꯦꯂꯤꯒꯤ ꯃꯩꯇꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯥꯒꯤ ꯌꯨꯝꯊꯣꯡꯁꯤꯡꯁꯤꯗꯩꯁꯤꯗ ꯀꯣꯔꯐꯨ ꯀꯣꯔꯐꯥꯟꯁꯤ ꯑꯩꯈꯣꯏ ꯑꯦꯂꯨꯃꯤꯅꯤꯌꯝꯒꯤ ꯅꯠꯇꯕ ꯍꯧꯖꯤꯛ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯁꯤꯖꯤꯟꯅꯔꯤꯕ ꯑꯦꯂꯨꯃꯤꯅꯤꯌꯝꯒꯤ ꯀꯣꯔꯐꯨꯁꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯖꯦꯡꯒꯤꯗ ꯆꯥꯎꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯀꯣꯔꯐꯨ ꯃꯆꯤꯟ ꯈꯨꯕꯤ ꯃꯃꯥꯏ ꯂꯥꯎꯕꯤ ꯈꯨꯕꯤ ꯑꯗꯒꯤ ꯆꯦꯞꯊꯕꯤ ꯌꯨꯡꯈꯠꯄꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯔꯝꯕꯁꯦ ꯃꯁꯤ ꯃꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯥꯏꯁꯦꯟ ꯑꯗꯒꯤ ꯇꯦꯡꯒꯣꯠꯅꯆꯤꯡꯕ ꯃꯌꯥꯝ ꯈꯨꯖꯥꯏꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯃ ꯃꯩꯇꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤ ꯂꯣꯏꯅꯃꯛ ꯁꯤꯗꯩꯁꯤꯗ ꯊꯦꯟꯗꯅ ꯂꯩꯔꯦ ꯑꯗꯒꯤ ꯑꯍꯨꯝꯁꯨꯕ ꯀꯥꯗꯅ ꯁꯤꯒꯤ ꯆꯐꯨꯁꯤꯡꯁꯤ ꯃꯈꯜ ꯂꯣꯏꯅꯃꯛ ꯃꯁꯤ ꯂꯣꯏꯅꯃꯛ ꯏꯟꯇ꯭ꯔꯤꯗ ꯑꯗꯨ ꯖꯥꯇꯤꯒꯤ ꯃꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯐꯪꯉꯕꯅꯤ ꯑꯗꯒꯤ ꯁꯤꯅ ꯀꯦꯅꯦꯟ ꯕꯝꯕꯨ ꯋꯥꯒꯤ ꯂꯤꯒꯤ ꯄꯣꯠꯂꯝꯁꯤꯡ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇ ꯂꯩꯔꯤꯕ ꯖꯥꯇꯤꯁꯤꯡ ꯃꯩꯇꯩ ꯈꯛꯇ ꯅꯠꯇꯕ ꯖꯥꯇꯤ ꯂꯣꯏꯅꯃꯛꯅ ꯁꯤꯖꯤꯟꯅꯕ ꯃꯥꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤꯅꯤ ꯁꯤꯗꯤ ꯁꯪꯕꯥꯏ ꯂꯩꯔꯦ ꯃꯁꯤ ꯁꯪꯕꯥꯏꯁꯤꯗꯤ ꯆꯥꯎꯏꯍꯦ ꯁꯪꯕꯥꯏꯗꯒꯤ ꯂꯤꯛꯈꯥꯏ ꯑꯗꯒꯤ ꯂꯥꯏꯇꯪ ꯍꯥꯏꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯁꯤꯖꯤꯟꯅꯔꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯥꯇꯤꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯀꯦꯅꯦꯟ ꯕꯝꯕꯨ ꯂꯤ ꯑꯃꯗꯤ ꯋꯥ ꯃꯈꯜꯁꯤꯡꯅ ꯁꯥꯕ ꯄꯣꯠꯂꯝꯁꯤꯡ ꯂꯣꯏꯅꯃꯛ ꯃꯁꯤꯁꯤꯗ ꯊꯦꯟꯗꯅ ꯂꯩꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯕ ꯑꯉꯥꯡꯁꯤꯡꯅ ꯂꯥꯛꯑꯦꯔꯒ ꯍꯪꯕꯗ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯑꯗꯨꯝ ꯃꯁꯤ ꯁꯤꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯅꯕ ꯍꯧꯖꯤꯛꯇꯤ
ꯂꯤꯇꯔꯦꯆꯔꯁꯤꯡꯁꯨ ꯄꯣꯠꯂꯝ ꯈꯨꯗꯤꯡꯒꯤ ꯂꯤꯇꯔꯦꯆꯔ ꯕꯣꯛꯁꯔ ꯑꯃꯃꯝ ꯐꯣꯡꯅ ꯕꯣꯛꯁꯔꯁꯤꯡ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯌꯥꯎꯕ ꯕꯣꯛꯁꯔꯁꯤꯡ ꯁꯦꯝꯅꯅꯕꯁꯨ ꯊꯧꯔꯥꯡꯕ ꯂꯣꯏꯔꯕꯅꯤ ꯍꯧꯒꯠꯂꯛꯄꯇ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯌꯥꯝꯗ꯭ꯔꯤꯕ ꯂꯤꯡꯈꯠꯆꯔꯛꯄ ꯆꯍꯤ 15 ꯑꯣꯏꯇꯥꯔꯗꯤ ꯆꯍꯤ 9 10 ꯐꯥꯗ꯭ꯔꯤꯕꯅꯤ ꯑꯗꯨ ꯃꯁꯤꯃ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯗꯩꯁꯤꯗ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯁꯣꯝꯒꯤ ꯃꯥꯏꯀꯩꯗ ꯁꯤꯖꯤꯟꯅꯕ ꯀꯔꯤꯒꯤ ꯄꯣꯠꯂꯝꯁꯤꯡ ꯂꯣꯏꯅꯃꯛ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯅꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯦꯛꯇ ꯍꯛꯊꯦꯡꯅꯅ ꯁꯤꯖꯤꯟꯅꯔꯛꯄ ꯂꯨ ꯀꯥꯏꯁꯦ ꯂꯧꯕꯨꯛꯇ ꯂꯨ ꯊꯨꯝꯕ ꯀꯩꯗꯧꯕ ꯀꯥꯏꯁꯦ ꯑꯩꯈꯣꯏ ꯏꯁꯥꯃꯛ ꯌꯥꯎꯖꯔꯛꯄ ꯍꯦꯛ ꯌꯦꯡꯕꯗ ꯍꯦꯛꯇ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯣꯟ ꯃꯈꯜ ꯃꯈꯥꯁꯤꯡ ꯇꯨꯡꯒꯣꯟ ꯉꯥꯛꯇꯅꯤꯅꯁꯦ ꯇꯨꯡꯒꯣꯟ ꯉꯥꯛꯇꯅꯤ ꯃꯥꯒꯤ ꯖꯥꯇꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯁꯦꯝꯅꯕ ꯃꯥꯅ ꯉꯥꯗꯤ ꯂꯣꯏꯅꯃꯛ ꯐꯥꯅꯕꯅꯤꯅ ꯇꯧꯕ ꯁꯤꯃ ꯂꯩꯔꯦ ꯁꯤꯅ 3ꯁꯨꯕ ꯀꯥꯀꯣ ꯑꯩꯈꯣꯏꯒꯤ 4ꯁꯨꯕ ꯀꯥ ꯑꯁꯤꯗꯅ ꯑꯃꯨꯛ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯀꯂꯦꯛꯁꯟ ꯑꯣꯏꯅ ꯑꯔꯤꯕ ꯄꯣꯠꯂꯝ ꯆꯩꯂꯪꯁꯤꯡꯗ ꯀꯁꯥꯔ ꯂꯩꯕꯥꯛꯇꯗꯤ ꯀꯥꯡꯁꯤ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯀꯥꯡ ꯁꯥꯟꯅꯕꯒꯤ ꯀꯥꯡ ꯃꯈꯜꯁꯤꯡ ꯁꯤꯃ ꯂꯩꯔꯦ ꯑꯔꯤꯕ ꯑꯗꯒꯤ ꯆꯟꯗꯣꯜ ꯎꯄꯨꯁꯤꯡꯁꯤ ꯃꯩꯇꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯋꯩꯁꯅꯕ ꯃꯩꯇꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯁꯤꯅ ꯂꯥꯏꯔꯤꯛ ꯐꯥꯟꯅꯤꯅꯦꯀꯣ ꯂꯥꯏꯔꯤꯛ ꯐꯥꯟ ꯑꯔꯤꯕ ꯑꯗꯒꯤ ꯁꯤꯗꯤ ꯆꯟꯗꯣꯜ ꯎꯄꯨ ꯉꯥꯛꯇꯅꯤ ꯆꯟꯗꯣꯜ ꯎꯄꯨꯅ ꯆꯤꯡꯕꯁꯤꯡꯅꯤ ꯑꯗꯒꯤ ꯃꯩꯇꯩꯒꯤ ꯀꯔꯤ ꯁꯤꯅ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯕꯒꯤ ꯁꯝꯄꯣꯠ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯝꯄꯣꯠ ꯃꯥꯒꯤ ꯃꯆꯥꯛꯁꯤꯡꯅꯤ ꯇꯧꯗꯨꯅ ꯂꯩꯔꯦ ꯌꯥꯝ ꯐꯖꯅ ꯋꯥꯔꯤꯒ ꯀꯣꯟꯅꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯤꯠ ꯑꯃꯁꯨ ꯌꯥꯟꯗꯨꯅ ꯂꯩꯔꯦ ꯑꯗꯒꯤ ꯃꯁꯤꯅ ꯊꯥꯡ ꯃꯈꯜꯁꯤꯡ ꯁꯤꯁꯨ ꯊꯥꯡ ꯃꯈꯜꯁꯤꯡꯅꯤ ꯀꯔꯤ ꯊꯥꯡ ꯃꯈꯜꯒꯁꯤ ꯖꯥꯠ ꯖꯥꯠꯅꯤ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯍꯤꯗꯥꯛꯐꯨꯁꯤꯡꯅꯤ ꯍꯤꯗꯥꯛꯐꯨ ꯃꯈꯣꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯄꯣꯔꯛꯈꯤꯕꯗꯨ ꯀꯔꯝꯕꯅꯣ ꯁꯤꯔꯥ ꯔꯥꯅꯤꯄꯨꯔꯗꯒꯤ ꯄꯣꯔꯛꯄꯗꯣ ꯆꯨꯔꯥꯆꯥꯟ ꯃꯍꯥꯔꯥꯖꯅ ꯈꯨꯗꯣꯟꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯋꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒꯨꯝꯕ ꯍꯤꯗꯥꯛꯐꯨꯅꯤ ꯔꯥꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯉꯥꯔꯤꯌꯥꯟꯕꯝ ꯇꯥꯃꯣ ꯃꯙꯨꯆꯟꯗ꯭ꯔꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕꯗꯨ ꯗꯥꯟ ꯇꯧꯕꯤꯔꯛꯈꯤꯕꯅꯤ ꯑꯩ ꯃꯁꯤ ꯌꯥꯎꯖꯧꯏ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯍꯤꯗꯥꯛꯐꯨꯁꯤꯗꯩꯁꯤꯗ ꯁꯦꯟꯖꯦꯡꯅ ꯁꯥꯕꯒꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯃꯁꯤꯗꯩꯁꯤꯗ ꯁꯦꯟꯖꯦꯡꯅ ꯃꯩꯇꯩ ꯑꯍꯜ ꯂꯃꯟꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯥꯝ ꯂꯤꯡꯅ ꯂꯩꯔꯝꯕꯖꯥꯠꯅꯤꯗ ꯃꯩꯇꯩ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯩꯈꯣꯏꯒꯤ ꯕꯔꯥꯛ ꯇꯝꯄꯥꯛꯁꯤꯗ ꯑꯗꯒꯤ ꯁꯤꯅ ꯐꯤ ꯁꯥꯕꯒꯤ ꯃꯆꯥꯛꯁꯤꯡ ꯇꯦꯝ ꯃꯈꯜꯁꯤꯡ ꯇꯦꯝ ꯑꯗꯒꯤ ꯁꯤꯒꯨꯝꯕꯁꯤ ꯀꯔꯤꯕ ꯌꯦꯄꯨ ꯍꯥꯏꯕ꯭ꯔꯥ ꯌꯦꯄꯨ ꯀꯔꯤ ꯁꯤꯅ ꯀꯞꯇ꯭ꯔꯦꯡ ꯅꯠꯇ꯭ꯔꯣ ꯀꯞꯇ꯭ꯔꯦꯡꯅꯤ ꯀꯞꯇ꯭ꯔꯦꯡꯒꯥꯏꯁꯤ ꯍꯧꯖꯤꯛ ꯀꯞꯇ꯭ꯔꯦꯡ ꯅꯥꯏꯕꯒꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯗ ꯂꯁꯤꯡ ꯃꯔꯨ ꯂꯧꯊꯣꯛꯅꯕ ꯁꯤ ꯑꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯃꯃꯥꯡꯉꯩꯒꯤ ꯇꯦꯂꯤꯐꯣꯟ ꯀꯔꯤꯁꯤꯡ ꯑꯔꯤꯕ ꯐꯣꯇꯣꯁꯤꯡ ꯀꯔꯤꯁꯤꯡ ꯁꯤꯅ ꯄꯣꯗꯣꯟꯅꯤ ꯊꯥꯡꯃꯩ ꯄꯣꯗꯣꯟꯁꯤ ꯖꯥꯠ ꯖꯥꯠꯅꯤ ꯀꯁꯥꯔꯣꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯑꯣꯡꯒꯤ ꯊꯥꯡꯃꯩ ꯄꯣꯗꯣꯟ ꯃꯈꯣꯡꯁꯤ ꯑꯩꯈꯣꯏ ꯊꯦꯡꯅꯖꯍꯧꯋꯤ ꯑꯩꯈꯣꯏꯁꯨ ꯄꯣꯗꯣꯟꯒꯤ ꯃꯇꯝꯗ ꯆꯥꯎꯔꯛꯄ ꯍꯧꯔꯛꯄ ꯃꯤꯅꯤ ꯄꯣꯗꯣꯟ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯃꯛꯇ ꯃꯩ ꯂꯥꯛꯄꯁꯤ 1969 ꯈꯛꯇꯗ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏ ꯀꯣꯟꯁꯝ ꯂꯩꯀꯥꯏꯗ ꯃꯩ ꯌꯧꯔꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯃꯛꯇ ꯃꯩ ꯌꯧꯔꯛꯄꯁꯤ 1969 ꯈꯛꯇꯅꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏꯁꯨ ꯄꯣꯗꯣꯟ ꯂꯥꯜꯇꯦꯟ ꯑꯗꯒꯤ ꯄꯥꯂꯣꯡ ꯍꯥꯏꯅ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯄꯥꯂꯣꯡꯁꯤ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯑꯗꯨ ꯄꯣꯗꯣꯟꯅꯤ ꯑꯗꯣ ꯄꯣꯗꯣꯟꯁꯤ ꯌꯥꯝ ꯐꯖꯅ ꯌꯦꯡꯕꯤꯌꯨ ꯁꯤ ꯁꯦꯟꯖꯦꯡꯅ ꯁꯥꯕ ꯄꯣꯗꯣꯟꯅꯤ ꯁꯤ
ꯁꯤ ꯄꯣꯗꯣꯟ ꯊꯧꯃꯩ ꯉꯥꯛꯇꯅꯤ ꯁꯤ ꯄꯣꯗꯣꯟ ꯑꯁꯝ ꯁꯤ ꯄꯣꯗꯣꯟ ꯃꯌꯥꯝꯁꯦ ꯄꯣꯗꯣꯟꯁꯤꯡꯁꯦ ꯄꯣꯗꯣꯟꯒꯤ ꯋꯥꯔꯤꯒꯁꯤꯗꯤ ꯁꯤꯗꯤ ꯌꯥꯝ ꯑꯉꯛꯄ ꯃꯑꯣꯡꯅꯤ ꯄꯣꯗꯣꯟ ꯑꯅꯤꯅꯤ ꯁꯤꯗꯩꯁꯤꯗ ꯇꯧꯔꯦꯔꯒ ꯄꯣꯗꯣꯟꯁꯤ ꯃꯊꯛꯇ ꯑꯃꯒꯁꯨ ꯄꯥꯜꯂꯤ ꯃꯁꯤꯒꯤ ꯁꯤꯁꯤꯗ ꯑꯃ ꯃꯇꯣꯟꯗ ꯄꯥꯜꯂꯒ ꯁꯤ ꯂꯥꯛꯑꯒ ꯁꯤꯁꯤꯗ ꯄꯣꯗꯣꯟ ꯑꯅꯤ ꯊꯥꯟꯕꯒꯤ ꯚꯥꯞꯅꯤ ꯑꯗꯒꯤ ꯄꯦꯇ꯭ꯔꯣꯃꯦꯁ ꯃꯈꯜꯁꯤꯡ ꯂꯩꯔꯦ ꯍꯥꯞꯂꯦꯟꯗꯤ ꯍꯧꯖꯤꯛꯁꯨ ꯑꯃ ꯑꯅꯤꯒ ꯃꯔꯛꯇ ꯎꯕ ꯌꯥꯎꯏ ꯍꯥꯞꯂꯦꯟ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯖꯔꯛꯄ 1972-3 ꯑꯗꯨꯋꯥꯏ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯈꯪꯖꯔꯛꯄꯗ ꯌꯥꯎꯁꯪꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯇꯧꯕ ꯑꯣꯏꯔꯁꯨ ꯃꯌꯥꯏꯗ ꯋꯥ ꯌꯨꯡꯉꯦꯔꯒ ꯋꯥ ꯑꯅꯤ ꯌꯨꯡꯉꯦꯔꯒ ꯑꯩꯈꯣꯏꯒꯤ ꯐꯩꯔꯥ ꯑꯃ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯄꯦꯇ꯭ꯔꯣꯃꯦꯁ ꯑꯅꯤꯒꯨꯝꯕ ꯊꯥꯜꯂꯒ ꯁꯨꯃꯥꯡ ꯂꯤꯂꯥ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯊꯥꯕꯜ ꯆꯣꯡꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯃꯦꯁꯁꯤ ꯃꯌꯥꯏꯗ ꯊꯥꯜꯂꯤ ꯑꯗꯨꯒ ꯍꯥꯞꯂꯦꯟ ꯁꯤꯒꯤ ꯍꯥꯞꯂꯦꯝ ꯑꯩꯈꯣꯏꯗꯤ ꯍꯥꯞꯂꯦꯟ ꯍꯥꯏꯔꯒ ꯃꯩꯇꯩꯅ ꯍꯥꯏꯅꯔꯛꯄꯅꯤ ꯍꯥꯞꯂꯦꯝ ꯍꯥꯏꯕꯖꯥꯠꯅꯤ ꯑꯗꯨꯒ ꯄꯦꯇ꯭ꯔꯣꯃꯦꯛꯁ ꯍꯥꯏꯕꯁꯤꯅ ꯄꯦꯇ꯭ꯔꯣꯃꯦꯛꯁꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯄꯦꯇ꯭ꯔꯣꯃꯦꯛꯁ ꯍꯥꯏꯅꯁꯨ ꯊꯥꯔꯤ ꯁꯤꯗꯩꯁꯤꯗ ꯄꯦꯇ꯭ꯔꯣꯃꯦꯛꯁꯁꯤ ꯕ꯭ꯔꯥꯟ ꯅꯦꯝꯅꯤ ꯑꯗꯨ ꯂꯣꯏꯅꯃꯛ ꯃꯈꯜ ꯖꯍꯥ ꯑꯣꯏꯔꯁꯨ ꯄꯦꯇ꯭ꯔꯣꯃꯦꯛꯁ ꯍꯥꯏꯔꯒ ꯑꯗꯨꯝ ꯈꯪꯅꯔꯦ ꯄꯦꯇ꯭ꯔꯣꯃꯦꯛꯁ ꯃꯌꯥꯏꯗ ꯑꯃ ꯑꯅꯤ ꯊꯥꯜꯂꯦꯔꯒ ꯃꯇꯥꯏꯗ ꯑꯩꯈꯣꯏꯒꯤ ꯍꯥꯞꯂꯦꯝꯁꯤ ꯊꯥꯜꯂꯦꯔꯒ ꯊꯥꯕꯜ ꯆꯣꯡꯅꯔꯝꯃꯤ ꯃꯁꯤꯗꯤ ꯑꯩꯅ ꯈꯟꯖꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯐꯥꯎꯗꯗꯤ 1972 ꯐꯥꯎꯗꯗꯤ ꯑꯗꯨꯃꯥꯏꯅ ꯆꯣꯡꯅꯔꯝꯃꯤ ꯑꯇꯩꯗꯨꯁꯨ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯑꯗꯨꯒ 1973 ꯑꯗꯨꯋꯥꯏꯗꯒꯤꯗꯤ ꯊꯥꯕꯜ ꯆꯣꯡꯕꯗ ꯕꯜꯕ ꯑꯆꯧꯕ 1000 ꯋꯥꯠꯀꯤ 500 ꯋꯥꯠꯀꯤ ꯕꯜꯕ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯊꯥꯟꯕ ꯍꯧꯕ ꯊꯦꯡꯅꯔꯦ ꯑꯗꯒꯤ ꯑꯩꯈꯣই ꯆꯛꯀꯤꯅꯤ ꯆꯛꯀꯤꯁꯤ ꯍꯧꯖꯤꯛ ꯆꯛꯀꯤꯁꯤ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯃꯤꯜꯗ ꯀꯔꯤꯗ ꯂꯣꯏ ꯇꯧꯅ ꯁꯤꯅ ꯎꯒꯤ ꯆꯛꯀꯤꯅꯤ ꯑꯁꯤꯅ ꯅꯨꯡꯒꯤ ꯆꯛꯀꯤꯅꯤ ꯃꯩꯇꯩ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯛꯀ꯭ꯔꯤ ꯇꯛꯄ ꯍꯥꯏꯁꯤ ꯇꯧꯔꯝꯃꯤꯅꯤ ꯑꯗꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯎꯔꯨꯛ ꯈꯨꯗꯦꯡ ꯍꯥꯏꯕ ꯎꯅ ꯁꯥꯔꯒꯅ ꯎꯔꯨꯛ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯎꯔꯨꯛ ꯈꯨꯗꯦꯡ ꯑꯁꯤꯗꯤ ꯈꯨꯗꯦꯡꯗꯤ ꯍꯧꯖꯤꯛꯁꯨ ꯑꯦꯂꯨꯃꯤꯅꯤꯌꯝꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯤ ꯑꯗꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯑꯗꯨ ꯎꯔꯨꯛ ꯈꯨꯗꯦꯡꯗꯤ ꯑꯩꯈꯣই ꯁꯤꯖꯤꯟꯅꯕꯁꯤ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦ ꯃꯁꯤ ꯎꯅ ꯁꯥꯔꯒ ꯁꯤꯖꯤꯟꯅꯔꯝꯕꯁꯤꯡꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯎꯍꯧꯗ꯭ꯔꯦꯅꯦ ꯑꯩꯈꯣꯏꯁꯦ ꯕꯂꯨꯔ ꯍꯥꯏꯔꯒ ꯈꯪꯅꯩ ꯃꯁꯤꯒꯤ ꯑꯍꯟꯁꯤꯡ ꯌꯥꯝ ꯇꯣꯡꯅꯔꯝꯃꯤ ꯈꯨꯒ꯭ꯔꯥꯡꯅ ꯃꯑꯣꯡ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯈꯨꯔꯨꯝꯁꯨ ꯔꯕꯔ ꯌꯥꯎꯏ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯕꯅꯣ ꯈꯪꯗꯦ ꯀꯔꯝꯕ ꯂꯣꯟꯅꯣꯈꯪꯗꯦ ꯕꯂꯨꯔ ꯍꯥꯏꯔꯒ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯏꯕꯨꯕꯣꯛ ꯍꯣꯏ ꯇꯣꯡꯉꯝꯃꯤ ꯈꯨꯔꯨꯝ ꯍꯥꯏꯔꯗꯤ ꯎꯅ ꯇꯧꯔꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯔꯕꯔ ꯐꯥꯖꯤꯜꯂꯤꯅꯦꯕ ꯑꯗꯒꯤ ꯈꯨꯒ꯭ꯔꯥꯡ ꯍꯥꯏꯔꯁꯨ ꯈꯨꯒ꯭ꯔꯥꯡꯁꯤꯅ ꯑꯃꯨꯛ ꯃꯔꯨ ꯑꯣꯏꯅ ꯈꯨꯒ꯭ꯔꯥꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯌꯥꯔꯒꯤ ꯀꯩꯅꯣꯅ ꯈꯨꯒꯥ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯔꯕꯔꯅ ꯐꯥꯕꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛ ꯐꯥꯎꯁꯤ ꯃꯃꯥꯡꯉꯩꯒꯤ ꯁꯥꯏꯀ꯭ꯂꯣꯁꯇꯥꯏꯜ ꯃꯦꯆꯤꯟ ꯑꯔꯤꯕ ꯑꯃ ꯁꯥꯏꯀ꯭ꯂꯣꯁꯇꯥꯏꯜꯁꯤꯁꯨ ꯍꯧꯖꯤꯛ ꯃ꯭ꯌꯨꯖꯤꯌꯝ ꯄꯤꯁ ꯑꯣꯏꯔꯦ ꯑꯗꯒꯤ ꯃꯁꯤꯅ ꯀꯔꯤꯅꯣ ꯄ꯭ꯔꯦꯁ ꯃꯦꯆꯤꯟꯒꯤ ꯑꯗꯒꯤ ꯁꯤꯅ ꯀꯩꯅꯣ ꯄꯥꯏꯔꯣ ꯂꯦꯡꯀꯣꯠ ꯉꯛꯇ ꯌꯥꯜꯂꯒ ꯆꯤꯡꯅꯅꯕ ꯁꯤ ꯒ꯭ꯔꯥꯃꯥꯐꯣꯟꯅꯤ ꯈꯣꯡꯕ ꯌꯥꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯑꯝꯇ ꯈꯣꯡꯅ ꯍꯥꯏꯐꯦꯠꯇ ꯁꯤ ꯌꯥꯔꯤꯕ ꯃꯩꯈꯨ ꯉꯥꯛꯇ ꯉꯥꯏꯔꯦ ꯒ꯭ꯔꯥꯃꯥꯐꯣꯟ ꯔꯦꯀꯣꯔꯠꯁꯤꯡꯁꯦ ꯃꯇꯝ ꯑꯃꯗꯗꯤ ꯑꯗꯒꯤ ꯑꯔꯤꯕ ꯀꯩꯅꯣꯁꯤꯡ ꯂꯩꯔꯦ ꯑꯗꯩ ꯃꯃꯥꯡꯉꯩꯒꯤ ꯇꯤꯚꯤ ꯃꯈꯨꯝ ꯄꯥꯟꯕꯤꯒꯁꯨ ꯂꯩꯗꯅ ꯀꯂꯦꯛꯁꯟꯁꯦ ꯇꯞ ꯇꯞꯅ ꯃꯃꯥꯡꯉꯩꯒꯤ ꯒ꯭ꯔꯥꯃꯥꯐꯣꯟ ꯑꯩꯈꯣꯏꯒꯤ ꯗꯤꯛꯁ ꯔꯦꯀꯣꯔꯠꯁꯤꯡꯅꯤ ꯐꯖꯕ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯒꯤ ꯃꯁꯤ ꯀ꯭ꯂꯤꯞꯁꯣ ꯁꯤꯅ ꯈꯔ ꯑꯩꯈꯣꯏꯒꯤ RPMꯒ ꯅꯥꯏꯕ ꯈꯔ ꯆꯥꯎꯈꯠꯂꯕ ꯃꯇꯝꯒꯤꯅꯦꯕ ꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝꯁꯤ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯁꯥꯔꯤꯕ ꯕꯤꯜꯗꯤꯡꯁꯤꯗꯗꯤ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯀꯥꯡꯕꯨꯅ ꯀꯟꯐꯔꯦꯟꯁ ꯑꯃ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝꯗ ꯆꯠꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯔꯦ ꯏꯟꯚꯥꯏꯔꯟꯃꯦꯟꯁꯨ ꯑꯀꯣꯏꯕꯗ ꯀꯩꯅꯣ ꯂꯩꯕ ꯎ ꯋꯥ
ꯑꯗꯒꯤ ꯆꯤꯡꯗꯨꯝ ꯃꯆꯥꯁꯤꯡꯅ ꯑꯁꯪ ꯑꯃꯥꯟꯅ ꯀꯣꯏꯁꯤꯟꯕ ꯂꯥꯏꯕ꯭ꯔꯦꯔꯤꯁꯨ ꯌꯥꯎꯔꯦ ꯂꯥꯏꯕ꯭ꯔꯦꯔꯤ ꯍꯥꯏꯔꯕꯅꯤꯅ ꯂꯥꯏꯕ꯭ꯔꯦꯔꯤꯁꯨ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯗꯤꯕꯦꯂꯞꯃꯦꯟ ꯁ꯭ꯇꯦꯖꯇ ꯂꯩꯔꯤꯕꯅꯤ ꯂꯥꯏꯕ꯭ꯔꯦꯔꯤꯁꯨ ꯌꯥꯝ ꯐꯖꯅ ꯂꯥꯏꯔꯤꯛꯁꯤ ꯃꯔꯨꯑꯣꯏꯕ ꯂꯥꯏꯔꯤꯛꯁꯤꯡ ꯄꯥꯕ ꯌꯥꯕ ꯂꯥꯏꯔꯤꯛꯁꯤꯡ ꯀꯂꯦꯛꯁꯟ ꯌꯥꯝ ꯐꯖꯅ ꯇꯧꯗꯅ ꯂꯩꯔꯤꯕꯅꯤ ꯗꯤꯕꯦꯂꯞꯄꯤꯡ ꯁ꯭ꯇꯦꯖꯇ ꯂꯩꯔꯤꯕꯅꯤ ꯂꯥꯏꯕ꯭ꯔꯦꯔꯤꯁꯨ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯂꯩꯔꯦ ꯑꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯒ꯭ꯔꯨꯞꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯀꯟꯐꯔꯦꯟꯁꯀꯨꯝꯕ ꯇꯧꯕꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯃꯗ ꯌꯥꯝ ꯑꯁꯪ ꯑꯃꯥꯟꯅ ꯀꯣꯏꯁꯤꯟꯕ ꯃꯐꯝꯁꯤꯗꯩꯁꯤꯗ ꯂꯥꯛꯑꯒ ꯀꯟꯐꯔꯦꯟꯁꯅꯆꯤꯡꯕ ꯄꯩꯁꯥ ꯌꯥꯝ ꯆꯪꯗꯅ ꯇꯧꯕꯤꯒꯦ ꯍꯥꯏꯇꯥꯔꯁꯨ ꯁ꯭ꯇꯦꯖꯅ ꯑꯩ ꯃꯊꯪꯗ ꯎꯠꯆꯒꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤ ꯀꯅꯥꯒꯨꯝꯕꯁꯤꯡ ꯚꯤꯖꯤꯇꯔꯁꯤꯡ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛ ꯐꯝꯗꯅ ꯀꯔꯤꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯕ ꯀꯩꯗꯧꯅꯕ ꯑꯩꯈꯣꯏꯒꯤ ꯔꯨꯝ ꯑꯃꯁꯨ ꯗ꯭ꯔꯣꯌꯤꯡ ꯔꯨꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯇꯧꯗꯅ ꯂꯩꯔꯦ ꯑꯗꯒꯤ ꯑꯁꯣꯝꯒꯤ ꯀꯥꯗ ꯀꯅꯥꯒꯨꯝꯕ ꯐꯦꯃꯤꯂꯤ ꯄꯨꯗꯅ ꯍꯞꯇꯥꯒꯤ ꯋꯤꯀꯦꯟꯅꯆꯤꯡꯕꯗ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟ ꯂꯥꯏꯕ꯭ꯔꯦꯔꯤ ꯕꯣꯟ ꯇꯔꯥꯄꯨꯔꯗ ꯑꯍꯤꯡ ꯑꯃ ꯂꯦꯛꯎꯁꯤ ꯀ ꯍꯥꯏꯗꯅ ꯂꯥꯛꯄꯤꯗꯅ ꯇꯧꯕ ꯇꯥꯔꯒꯁꯨ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯥꯝ ꯄ꯭ꯔꯥꯏꯚꯦꯁꯤ ꯂꯩꯅ ꯂꯦꯛꯄꯤꯅꯅꯕ ꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯃꯨꯛꯇ ꯊꯥꯔꯛꯑꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯦ ꯑꯩꯈꯣꯏ ꯀꯥꯡꯊꯣꯟ ꯑꯆꯧꯕ ꯑꯗꯒꯤ ꯁ꯭ꯄꯦꯁꯁꯤꯡ ꯁꯤ ꯑꯩ ꯏꯁꯥꯃꯛ ꯁꯤꯗꯩꯁꯤꯗ ꯑꯩ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯩ ꯕꯣꯟ ꯇꯔꯥꯄꯨꯔꯗ ꯂꯥꯛꯇꯥꯔꯗꯤ ꯁꯤꯗꯤ ꯑꯩ ꯍꯤꯞꯆꯔꯤ ꯑꯇꯣꯞꯄ ꯀꯥꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯁꯦꯀꯨꯔꯤꯇꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ CCTV ꯃꯣꯅꯤꯇꯔ ꯁꯤꯗꯩꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯗꯩꯁꯤꯗ ꯍꯪꯆꯤꯠ ꯂꯥꯡꯅ ꯐꯝꯐꯝ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯈꯣꯡꯉꯥꯝ ꯈꯨꯂꯥꯝꯕꯝ ꯁꯤ ꯌꯥꯝ ꯐꯖꯅ ꯗꯤꯕꯦꯂꯞ ꯇꯧꯅ ꯃꯄꯨꯡ ꯐꯥꯅ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ ꯊꯣꯡ ꯍꯥꯡꯗꯣꯛꯑꯦ ꯍꯥꯏꯔꯒ ꯁꯣꯝꯗꯁꯨ ꯆꯠꯁꯤꯅꯦ ꯃꯤ ꯀꯩꯅꯣꯁꯤꯡ ꯃꯁꯤꯁꯤꯗ ꯃꯤ 40-50 ꯇ꯭ꯔꯨꯞ 100 ꯂꯥꯛꯄꯒꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯇꯨꯝꯕ ꯍꯤꯞꯅꯅꯕ ꯑꯩꯈꯣꯏꯒꯤ ꯃꯦꯇ꯭ꯔꯦꯁꯁꯤꯡ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏ ꯃꯔꯥꯡ ꯀꯥꯏꯅ ꯊꯧꯔꯥꯡ ꯇꯧꯗꯅ ꯁꯤ ꯃꯦꯇ꯭ꯔꯦꯁ 100ꯔꯣꯝ ꯁꯨꯔꯕ꯭ꯔꯥ ꯁꯤꯕꯣ 100 ꯐꯤꯔꯣꯟ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯆꯞ ꯆꯥꯅ ꯑꯩꯈꯣই ꯊꯧꯔꯥꯡ ꯇꯧꯗꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯆꯥꯅ ꯊꯛꯅꯅꯕꯒꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯀꯣꯜ ꯂꯤꯛ ꯌꯥꯝ ꯐꯖꯅ ꯃꯔꯥꯡ ꯀꯥꯏꯅ ꯊꯧꯔꯥꯡ ꯇꯧꯗꯅ ꯍꯥꯏꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯂꯦꯝ ꯄꯥꯅ ꯑꯩꯈꯣꯏ ꯀꯣꯜ ꯂꯤꯛ ꯊꯧꯔꯥꯡ ꯇꯧꯗꯅ ꯒ꯭ꯌꯥꯁꯀꯤ ꯁ꯭ꯇꯣꯞ ꯑꯆꯧꯕ ꯃꯆꯥꯅꯆꯤꯡꯕ ꯁꯤꯂꯤꯟꯗꯔꯅꯆꯤꯡꯕ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯝ ꯐꯖꯅ ꯇꯧꯗꯅ ꯂꯩꯔꯦ ꯃꯁꯤꯃ ꯈꯪꯍꯟꯖꯅꯤꯡꯉꯤ ꯈ꯭ꯋꯥꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯗꯨꯒ ꯁꯤꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯁꯤ ꯑꯩ ꯎꯠꯆꯒꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯊꯣꯡꯅꯤ ꯃꯅꯤꯡ ꯊꯣꯡꯁꯤ ꯒꯦꯁ ꯔꯨꯝ ꯑꯣꯏꯔꯤꯕꯁꯤꯡꯁꯤꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯔꯒ ꯂꯥꯛꯑꯦꯔꯒ ꯁꯤꯁꯤꯗ ꯍꯦꯛ ꯊꯣꯛꯄꯗ ꯑꯀꯣꯏꯕꯁꯤ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯌꯦꯡꯈꯤꯕꯗ ꯑꯁꯪ ꯑꯃꯥꯟ ꯂꯩꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯀꯣꯏꯁꯤꯜꯂꯒ ꯑꯁꯤ ꯂꯝꯕꯤꯗꯒꯤ ꯂꯝꯖꯥꯎꯗꯒꯤ ꯆꯪꯉꯛꯄꯅꯤ ꯑꯗ ꯁꯤ ꯂꯩꯔꯦ ꯁꯤ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯈꯣꯡꯉꯥꯝ ꯈꯨꯂꯥꯝꯕꯝ ꯁꯤ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯋꯦꯁꯇꯔꯟ ꯇꯥꯏꯞꯀꯤ ꯌꯨꯔꯣꯄꯤꯌꯟ ꯇꯥꯏꯞꯀꯤ ꯑꯃꯗꯤ ꯏꯟꯗꯤꯌꯥꯟ ꯇꯥꯏꯞꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡ ꯌꯥꯎꯅ ꯀꯣꯃꯣꯠꯁꯤꯡ ꯌꯥꯎꯅ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯏꯂꯦꯠ ꯑꯦꯟ ꯕꯥꯠꯁꯤꯡ ꯋꯥꯁꯔꯨꯝꯁꯤꯡ ꯃꯁꯤꯁꯤꯗ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯦ ꯃꯤ 100 ꯀꯔꯤ ꯑꯃ ꯂꯥꯛꯄꯒꯤꯗ ꯊꯣꯏꯗꯣꯛ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥꯅꯤꯡꯉꯥꯏ ꯏꯁꯤꯡꯒꯤꯗꯤ ꯑꯩꯈꯣꯏ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯋꯥꯇꯔꯁꯤ ꯌꯥꯝ ꯐꯖꯅ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯗꯅ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯁꯤꯗ ꯄꯥꯏꯞ ꯑꯃ ꯂꯩꯔꯤꯕꯁꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯁꯤ ꯍꯦꯛ ꯊꯥꯗꯣꯛꯄꯗ ꯏꯁꯤꯡ ꯑꯗꯨꯝ ꯂꯥꯛꯆꯕ ꯖꯣꯔꯣ ꯂꯥꯛꯆꯕ
ꯄꯣꯠꯁꯛꯅꯤ ꯀꯩꯅꯣꯗ ꯑꯟꯗꯔꯒ꯭ꯔꯥꯎꯟꯒꯤ ꯑꯁꯣꯝꯗ ꯇꯦꯡꯀꯤ ꯑꯆꯧꯕ ꯇꯧꯔꯒ ꯊꯝꯃꯕꯅꯤ ꯑꯗꯣ ꯃꯁꯤ ꯁꯤꯗꯩꯁꯤꯗ ꯃꯥꯡꯗ ꯎꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯖꯅꯤ, ꯃꯔꯨ ꯑꯣꯏꯅ ꯁ꯭ꯇꯦꯖ ꯁꯥꯅꯅꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯁꯤꯁꯤꯗ ꯃꯥꯟꯗꯣꯞ ꯑꯣꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏ ꯄꯔꯃꯅꯦꯟ ꯁ꯭ꯇ꯭ꯔꯛꯆꯔ ꯂꯩꯇ꯭ꯔꯤꯉꯩꯗ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯇꯧꯅꯕꯅꯤ꯫ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔ ꯔꯥꯖꯃꯅꯤꯒꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯂꯩ, ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ, ꯀꯅꯥꯒꯨꯝꯕ ꯒꯦꯁꯁꯤꯡ, ꯃ꯭ꯌꯨꯖꯤꯌꯝꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯈꯣꯏ ꯂꯥꯛꯄꯤꯕꯁꯤꯡ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯑꯍꯤꯡ ꯂꯦꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯍꯣꯝꯂꯤ ꯑꯦꯠꯃꯣꯁꯐꯤꯌꯥꯔ ꯑꯃꯗ ꯌꯨꯝꯒꯤ ꯀꯤꯠꯆꯟꯗ ꯊꯣꯡꯕ ꯆꯥꯛ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯅ ꯇꯧꯕꯒꯤ ꯀꯥꯅꯤ ꯃꯁꯤꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯗꯨꯅꯤ꯫ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟ ꯂꯥꯏꯕ꯭ꯔꯦꯔꯤ ꯕꯣꯟꯇꯥꯔꯥꯄꯨꯔ ꯈ꯭ꯋꯥꯏꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯇꯧꯕꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯑꯁꯥꯕ ꯃꯇꯝꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯑꯁꯪ ꯑꯃꯥꯟ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯒꯤ ꯋꯥꯡꯃꯗꯁꯨ ꯑꯆꯧꯕ ꯀꯩꯅꯣ ꯑꯃ ꯀꯣꯝꯄ꯭ꯂꯦꯛꯁ ꯑꯃ ꯗꯦꯚꯦꯂꯞ ꯇꯧꯔꯤ, ꯌꯥꯝ ꯀꯟꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯒ ꯂꯣꯏꯅꯅ ꯇꯧꯗꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯂꯦꯞꯇꯅ ꯊꯕꯛ ꯁꯨꯕ ꯁꯤꯟꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯗꯦꯚꯦꯂꯞꯃꯦꯟꯠꯀꯤ ꯄ꯭ꯂꯥꯟꯇꯦꯁꯟꯅꯆꯤꯡꯕ ꯀꯩꯗꯧꯕ ꯂꯦꯞꯇꯅ ꯇꯧꯔꯤ꯫ ꯑꯑꯣꯡꯕ ꯆꯍꯤ ꯈꯔꯒꯤ ꯃꯅꯨꯡꯗꯗꯤ ꯌꯥꯝ ꯃꯄꯨꯡ ꯐꯥꯅ ꯂꯩꯔꯛꯑꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯖꯩ꯫ ꯑꯗꯨꯅ ꯂꯥꯛꯄꯤꯌꯨ, ꯀꯅꯥꯒꯨꯝꯕꯅ ꯂꯥꯛꯄꯤꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯔꯨꯑꯣꯏꯅ ꯀꯥꯂꯦꯟꯗꯗꯤ ꯀꯁꯥꯔꯒꯤ ꯅꯨꯡꯁꯥꯁꯤꯗꯤ ꯈꯨꯠꯁꯥ ꯑꯃꯅꯤ, ꯑꯗꯨꯕꯨ ꯑꯁꯥꯕ ꯂꯝꯒꯤꯗ ꯂꯩꯕꯤꯕ ꯃꯤꯁꯤꯡꯒꯤꯗꯤ ꯊꯣꯏꯗꯣꯛꯇ꯭ꯔꯦ ꯍꯥꯏꯖꯕ ꯇꯥꯔꯦ꯫ ꯑꯏꯪꯕ ꯂꯝꯒꯤ ꯃꯤꯅ ꯂꯥꯛꯄꯤꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄꯤꯒꯗꯕꯁꯤ ꯑꯣꯛꯇꯣꯕꯔꯗꯒꯤ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯐꯥꯎꯕꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯋꯦꯗꯔ ꯍꯥꯏꯇꯥꯔꯦꯅꯦ, ꯀ꯭ꯂꯥꯏꯃꯦꯇꯤꯛ ꯀꯟꯗꯤꯁꯟ ꯌꯥꯝ ꯅꯨꯡꯉꯥꯏꯕ, ꯏꯪꯁꯨ ꯏꯪꯗꯕ, ꯁꯥꯁꯨ ꯁꯥꯗꯕ ꯃꯇꯝꯅꯤ꯫ ꯁꯣꯏꯗꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯄꯨꯕꯤꯗꯅ, ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡ ꯄꯨꯕꯤꯗꯅ ꯂꯥꯛꯄꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝꯗ ꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡꯁꯤ ꯕꯨꯕꯣꯟ ꯆꯤꯡꯅꯤ, ꯅꯣꯡꯄꯣꯛꯂꯣꯝꯗ ꯂꯩꯔꯤꯕꯁꯦ ꯁꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯋꯥꯇꯔ ꯑꯟꯗꯔꯒ꯭ꯔꯥꯎꯟꯒꯤ ꯀꯩꯅꯣ ꯏꯁꯤꯡ ꯆꯤꯡꯈꯠꯂꯦ ꯍꯥꯏꯔꯤꯕ ꯇꯦꯡꯀꯤꯁꯤ ꯃꯥꯡꯗ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯂꯦꯞꯇꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ, ꯌꯥꯝꯅ ꯂꯨꯕ, ꯑꯩꯈꯣꯏꯒꯤ 100% ꯁꯦꯞ ꯑꯣꯏꯕ ꯏꯁꯤꯡ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨ ꯊꯛꯅꯕꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯖꯅ ꯃꯁꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯗꯅ ꯏꯃꯨꯡꯗ ꯐꯤꯜꯇꯔ ꯑꯆꯧꯕꯗ ꯇꯧꯔꯒ ꯁꯤꯖꯤꯟꯅꯔꯤ꯫ ꯑꯗꯣ ꯁꯤꯅꯤ, ꯁꯤꯒꯤ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯁꯤꯗꯁꯨ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟ ꯂꯥꯏꯕ꯭ꯔꯦꯔꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ ꯄꯨꯟꯅ 16 ꯑꯦꯀꯔꯒꯤ ꯂꯝꯅꯤ꯫ ꯂꯝꯁꯤ ꯎꯁꯝ ꯗꯤꯄꯛ ꯍꯥꯏꯕ ꯏꯅꯥꯎ, ꯕꯣꯟꯇꯥꯔꯥꯄꯨꯔꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯏꯅꯥꯎ ꯑꯃꯅ ꯕꯣꯟꯇꯥꯔꯥꯄꯨꯔꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯔꯒ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟ ꯂꯥꯏꯕ꯭ꯔꯦꯔꯤꯅ ꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦ, ꯗꯣꯅꯦꯠ ꯇꯧꯕꯤꯕ, ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯂꯧꯕꯤꯗꯕ ꯌꯥꯕ ꯃꯈꯩ ꯂꯧꯕꯤꯗꯅ ꯅꯣꯃꯤꯅꯦꯜ ꯄꯩꯁꯥ ꯈꯔ ꯈꯛꯇꯪꯗ ꯑꯩꯈꯣই ꯀꯠꯊꯣꯛꯄꯤꯕꯅꯤ꯫ ꯑꯗꯨ ꯃꯁꯤ ꯗꯤꯕꯦꯂꯞ ꯇꯧꯔꯕꯅꯤ꯫ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯁꯣꯝꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯅꯤ, ꯑꯆꯧꯕ ꯂꯝꯄꯥꯛ ꯑꯃ ꯁꯦꯝꯒꯠꯂꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯋꯥꯇꯔꯒꯤꯁꯤ ꯃꯁꯤꯅꯤ꯫ ꯑꯟꯗꯔꯒ꯭ꯔꯥꯎꯟꯒꯤꯁꯤꯅ ꯃꯁꯤꯗꯩꯁꯤꯗ ꯂꯩꯔꯦ ꯃꯁꯤ, ꯑꯗ ꯏꯁꯤꯡ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯂꯩꯕꯅꯤ꯫ ꯑꯗꯨ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯀꯪꯗꯅꯕ ꯉꯥꯏꯍꯥꯛ ꯊꯥꯗꯣꯛꯏꯕꯅꯤ ꯄꯨꯈ꯭ꯔꯤꯒꯤꯁꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯆꯥꯁꯤꯡ, ꯐꯦꯃꯤꯂꯤꯁꯤꯡ, ꯑꯩꯈꯣꯏ ꯁꯨꯇꯤ ꯅꯨꯃꯤꯠꯀꯨꯝꯕ, ꯁꯟꯗꯦ ꯑꯗꯒꯤ ꯍꯣꯂꯤꯗꯦꯅꯆꯤꯡꯕ ꯅꯨꯃꯤꯠꯇ ꯀꯅꯥꯒꯨꯝꯕ ꯐꯦꯃꯤꯂꯤꯁꯤꯡ, ꯑꯉꯥꯡꯁꯤꯡ ꯅ ꯀꯣꯏꯕ ꯑꯣꯏꯅ ꯃ꯭ꯌꯨꯖꯤꯌꯝ ꯌꯦꯡꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕꯣꯇꯤꯡꯅꯆꯤꯡꯕ ꯇꯧꯅꯅꯕꯒꯤ ꯁꯦꯝꯒꯠꯅꯅꯕ ꯍꯧꯖꯤꯛ ꯊꯧꯔꯥꯡ ꯑꯃꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯁꯤ ꯂꯩꯔꯤꯕꯅꯤ꯫ ꯁꯤꯒꯤ ꯂꯝꯄꯥꯛꯁꯤ ꯑꯩꯈꯣꯏ ꯕꯔꯥꯛ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯗꯅ 2022ꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯈ꯭ꯔꯦ꯫ ꯑꯍꯥꯟꯕ ꯑꯣꯏꯅ, ꯑꯅꯤꯁꯨꯕꯁꯨ ꯍꯟꯗꯛ ꯆꯍꯤꯗ ꯇꯧꯈ꯭ꯔꯕꯅꯤ, ꯑꯩꯗꯤ ꯂꯥꯛꯆꯈꯤꯗ꯭ꯔꯦ꯫
ꯑꯗꯣ ꯃꯁꯤ ꯁꯤꯗꯩꯁꯤꯗ ꯑꯁꯣꯝꯒꯤꯗ ꯂꯩꯔꯤꯕ ꯂꯝꯄꯥꯛꯁꯤꯗꯩꯁꯤꯗ ꯃꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄ ꯑꯗꯒꯤ ꯁ꯭ꯋꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯁ꯭ꯇꯣꯜꯁꯤꯡ ꯐꯝꯕ ꯐꯤꯔꯣꯜ ꯌꯣꯟꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯁꯣꯝꯒꯤ ꯂꯝꯄꯥꯛꯁꯤꯗꯩꯁꯤꯗ ꯑꯆꯧꯕ ꯃꯦꯂꯥ ꯑꯣꯏꯅ ꯇꯧꯕ ꯑꯗꯨꯒ ꯁꯣꯝꯒꯤ ꯑꯍꯥꯡꯕ ꯖꯒꯥꯁꯤꯡꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯄꯥꯔꯀꯤꯡꯅꯆꯤꯡꯕ ꯇꯧꯕ ꯃꯁꯤ ꯃꯦꯟ ꯔꯣꯗꯇꯒꯤ ꯆꯪꯉꯛꯄ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯅꯤ ꯑꯁꯤ ꯃꯦꯟ ꯔꯣꯗ ꯍꯥꯏꯁꯦ ꯕꯣꯟꯇꯔꯥꯄꯨꯔꯒꯤ ꯀꯩꯅꯣꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯔꯣꯗ ꯑꯣꯏꯔꯤꯕ ꯈꯥ ꯋꯥꯡ ꯆꯠꯂꯤꯕ ꯂꯝꯕꯤꯗꯒꯤ ꯁꯨꯝꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯈꯨꯅꯤꯡꯊꯦꯛ ꯍꯥꯏꯔꯤꯕ ꯖꯒꯥꯗꯨꯗꯒꯤ ꯃꯤꯇꯔ 500 ꯈꯛ ꯆꯪꯁꯤꯜꯂꯛꯑꯒ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯅꯤ ꯃꯁꯤꯒꯤ ꯃꯐꯝꯁꯤꯗ ꯌꯧꯕꯤꯔꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯅ ꯊꯥꯖꯕꯤꯗꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯖꯪꯒꯣꯜꯒꯤ ꯃꯅꯨꯡꯗ ꯌꯥꯝ ꯊꯥꯖꯗꯅ ꯑꯩꯈꯣꯏꯒꯤ ꯅꯥꯔꯛ ꯁꯤꯡꯂꯛ ꯃꯔꯛꯇ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯂꯩ ꯑꯃ ꯐꯖꯕ ꯂꯩ ꯑꯃ ꯁꯥꯠꯂꯝꯕꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤ ꯂꯩꯔꯝꯕ ꯊꯦꯡꯅꯕꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯩꯇꯩꯂꯣꯟ ꯑꯩꯍꯥꯛꯅ ꯉꯥꯡꯖꯔꯤꯕ ꯃꯩꯇꯩꯂꯣꯟꯁꯤ ꯈꯪꯕꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯣꯟꯅ ꯃꯁꯤꯒꯤꯁꯤ ꯁꯨꯝꯕ ꯐꯖꯕ ꯃꯑꯣꯡꯗ ꯌꯥꯝ ꯐꯖꯅ ꯃꯇꯝ ꯆꯪꯅ ꯍꯤꯟꯗꯤꯗ ꯏꯪꯂꯤꯁꯇ ꯇꯧꯔꯒ ꯃꯌꯥꯝꯗ ꯈꯪꯍꯟꯖꯅꯕ ꯑꯩꯈꯣꯏ ꯊꯧꯔꯥꯡꯁꯨ ꯇꯧꯖꯔꯤ ꯑꯗꯣ ꯑꯩꯍꯥꯛꯅ ꯉꯁꯤ ꯃꯩꯇꯩꯂꯣꯟꯗ ꯊꯝꯖꯔꯤꯕ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯃꯔꯝꯗ ꯊꯝꯖꯔꯤꯕ ꯈꯔ ꯑꯁꯤ ꯈꯪꯕꯤꯕꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯊꯝꯖꯔꯤꯕ ꯈꯔ ꯑꯁꯤ ꯇꯥꯕꯤꯔꯒ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟ ꯂꯥꯏꯕ꯭ꯔꯦꯔꯤ ꯕꯣꯟꯇꯔꯥꯄꯨꯔꯁꯤ ꯑꯃꯨꯛꯇꯪꯗꯤ ꯆꯠꯂꯨꯒꯦꯅ ꯈꯟꯕꯤꯕ ꯇꯥꯔꯕꯗꯤ ꯍꯦꯛꯇꯃꯛ ꯂꯥꯛꯄꯤꯌꯨ ꯄꯥꯎ ꯑꯃꯠꯇ ꯄꯤꯕꯤꯗꯅ ꯂꯥꯛꯄꯤꯔꯕꯁꯨ ꯀꯔꯤꯃꯠꯇ ꯊꯣꯏꯗꯣꯛꯇꯦ ꯃꯤ ꯏꯇꯣꯝꯇ ꯂꯥꯛꯄꯤꯕ 2 ꯂꯥꯛꯄꯤꯕ 10 ꯂꯥꯛꯄꯤꯕ 10 ꯂꯥꯛꯄꯤꯕ 30 ꯂꯥꯛꯄꯤꯕ ꯀꯔꯤꯃꯠꯇ ꯀꯥꯏꯗꯦ ꯆꯤꯡꯅꯕꯤꯕ ꯂꯩꯇꯅ ꯂꯥꯛꯄꯤꯌꯨ ꯃꯇꯝ ꯆꯨꯞꯄꯗ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯂꯦꯡꯕꯤꯔꯛꯄ ꯄꯨꯝꯅꯃꯛꯄꯨ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟ ꯂꯥꯏꯕ꯭ꯔꯦꯔꯤꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯇꯝ ꯆꯨꯞꯄꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯒ ꯉꯁꯤ ꯊꯝꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯒꯦ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯊꯣꯡꯒꯤ ꯃꯅꯦꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯑꯃꯨꯛꯀ ꯍꯟꯅ ꯑꯔꯣꯏꯕꯗ ꯅꯣꯜꯂꯨꯛꯆꯔꯤ